ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯥꯕꯜ ꯆꯣꯡꯗꯣꯏꯃꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯅꯦ ꯌꯥꯝ ꯅꯛꯑꯦꯗꯅꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯄꯣꯛꯄꯤꯗ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯟꯅꯗꯩꯗꯤ ꯍꯥꯏꯕ ꯑꯗꯨꯏꯁꯨ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯕ ꯗꯤꯟꯗꯥꯁꯨ ꯐꯠꯇꯕꯒ ꯑꯗꯣ ꯉꯁꯤ ꯄꯨꯔꯥ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯐꯥꯏꯅꯦꯜ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯌꯦꯡꯉꯨꯇꯣ ꯍꯣꯏ ꯇꯥꯏꯁꯦꯅ ꯑꯩ ꯉꯥꯏ ꯂꯩꯔꯦ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯍꯣꯔꯦꯟꯅꯦ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯅꯠꯇ꯭ꯔꯥꯀꯣ ꯑꯩꯁꯨ ꯈꯨꯗꯛꯇ ꯆꯠꯄꯅꯦꯕ ꯗꯤꯟꯗꯥ ꯐꯠꯇꯕꯅꯤꯅ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜ ꯂꯩꯔꯝꯕꯗꯒꯤ ꯈꯨꯗꯛꯇ ꯂꯣꯏꯁꯟꯕꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯣ ꯍꯣꯔꯦꯟ ꯆꯠꯂꯛꯎꯜꯂꯒꯦ ꯗꯥꯏꯔꯦꯛ ꯃꯐꯝꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯗꯦꯀꯣꯔꯦꯁꯟꯗꯩ ꯀꯩꯗ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯐꯖꯅꯅꯦ ꯉꯥꯛꯇꯪ ꯐꯝꯅꯕꯅꯤ ꯅꯣꯏꯅ ꯍꯣꯔꯦꯟ ꯐꯝꯍꯟꯗ꯭ꯔꯗꯤ ꯍꯥꯏꯅ ꯀꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯡ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯣꯏ ꯁꯦꯝꯃꯤꯃꯦ ꯍꯥꯏꯕ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯃꯝꯃꯦ ꯃꯣꯏ हेलो ꯑꯩꯈꯣꯏ ꯑꯊꯣꯏꯕꯁꯦ ꯂꯩꯔꯦ ꯑꯊꯣꯏꯕ ꯉꯁꯥꯏ ꯎ ꯂꯥꯛꯇꯤꯅꯦ ꯀꯧꯔꯒ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯗꯣꯆꯥ ꯍꯥꯏꯔꯣ हेलो ꯀꯨꯏꯔꯦ ꯑꯊꯣꯏꯕ ꯎꯗꯕ ꯅꯣꯏ ꯃꯃꯥꯗꯤ ꯅꯃꯥꯗꯤ हेलो केवल होयौद्री जाम थाजदना जाम नाना फजन तौरमे नत्रा अदुनि नहान मोय कलासुरादगे इसिने याम फजरे फजबदी थुबा नन चंदोनगा थिलुरो ममाय मनातोंदगा केनोम तविदो चा हो जबरा फजैबो बोबोक्ति याम थाजदना मफम जे खदंग दि पेट पुरा खंगेने खदंग बरबर लावदमा कनाय फोन न तो कनागी फोन कनाय फोन नो कनाय फोन नो सर बोबोकी कनाय फोन नो तो जाम फजन तौरमे असेंगबा कोई पार्टी सोमदा लेहौरे अखोय जौरे कापे बा से कोई न मागतन प्रोग्राम चलाए मैं हम जंगो तो कनानो यम से यूट्यूबर मनन खंबा की काना बा जा बुतु बजा त तुम जाहोन न बजा दे पानी कई जाहोन ले नो ऐसा भी को लावन दे ngasi di khapana asina जा बुतु सिना जा पे तो जिता दिंगे दा हेउ aha bagi ke no ne ba entry ne ba natra Om thabada ka boy ka kadai ka oi ma music si thokpi ba hai ba de dira kakpe de na nasi lai ba ko thabala si aujo pe
ꯑꯣꯏꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯁꯦꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯤꯕꯤꯗꯨꯅ ꯑꯆꯧꯕ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤꯔꯤꯕ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯅꯠꯇꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯂꯥꯝ ꯊꯣꯏꯕ ꯍꯥꯏꯅ ꯃꯤꯡꯒꯥꯟꯕ iPhone 11 ama maangre haibadu akoina atopa mobile phone haibadi iPhone amadagi location track tawre loina na ming ne chingba khange electronic technology ki khudangda adu kana gumba madu phangbiri ba pukchen chawba singna nuksina baga loina na mapuda kusina biraba natraga committee da kusina biragadi akoina yamna ado muthaga no phonglok sagani karigumda haying akoi police complaint chingba da urura kanda ikhang khangda ba chinina ipai chai koi ki manung da dumaina da thongla pasu yai adu ga hojik ado ko iPhone ki khudang dagi akoi location track tawnaga loina na khangmangam la maram aduna phangbi ba kanam na kichel chawmo se aduna खुशी नबीरा रगदी अदुकी मति सुमाई जगह ने कोने सादा को फोंडोक सगनी
ꯑꯁꯦꯡꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯃꯣꯏ ꯇꯧꯔꯒ ꯑꯩꯕꯨꯗꯤ Isan bang na kasi isan bang na rin isan di video na agaw ko na talak ni isan bang na rin kasi di ito nung sidra isan di video siya may update view like share comment dong view hoy hoy kasi ano nari si Dapin hama saban video sika bo singoi di singre mo ꯃꯌꯥꯝ ꯑꯩ ꯊꯥꯕꯜꯁꯦ ꯅꯍꯥꯛ ꯖꯦꯡ ꯑꯗꯨꯝ ꯍꯜꯂꯦ ꯗꯥ ꯕꯤꯖꯦꯟꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯌꯥꯝ ꯐꯖꯅꯗꯤ ꯐꯪꯅꯕ ꯉꯝꯃꯛꯇ꯭ꯔꯦ ꯗꯥ ꯕꯤꯖꯦꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦꯕꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ